이세이제 마떼 마땅로 어느 saksaram게 mayam si 이세이제 유튜브다 New India channel da phangabane adagi si video jigi comment section da ju ai thamjaramge soidana mayamna yengbiyo aduga isei si kamaina tawi tabada phajai phajade haibidugi comment ju mayam da kitang ju ai khangjaninge adumaina khangakan da isei si sakserubagi mahai yale bese ai khansage isei si humsage Hapham Yaodare aigi thamoisida nangbu nungsibana pik thalle aigi thamoisina giri giri takli naphamda nungsi hayo haina Hapham Yaodare aigi thamoisida nangbu nungsibana pik thalle aigi thamoisina giri giri takli naphamda nungsi hayo haina hairuragana thamoigi paudamse hairuragana thamoigi paudamse kari pakhum pirakpa nangi thamoina khangpham khangdre wakhalse laiman oire thamoise oh haipam khangdre wakhalse laiman oire thamoise Hapham Yaodare aigi thamoisida nangbu nungsibana pik thalle sumaina isei laiye aduna mayam isei se New India channel lo phangabane mayam na yengbiyo masung isei si kamaina tawi phajaba phajataba mayam comment to pazaraga ai so apem kitang apem oizage haba wafam je haizara kan video so isensari thank you mayam